Imphal West District ke manungsana Pawitek Mayai Laikai Chesam Abdul Qadir Kawa Wakal Choirba Mima Nadraba Miwe Amabu Singnaninga Oiba Moongda Asiba hakchang oina ngasi phangkhibaga mari leinana Messi asigi chenaba maral leiba mioi sing cheirak pigadabani haiduna pendraba mayamna sangsilakpa khongjangda Federation of Civil Society Organization FOCS Manipurna moral support tawbuga loinana CS Abdul Qadir Messi da chenaba mioi sing marangi matung ina logi oiba chap chaba thabak athubada state asigi home department na lakutuna Messi asigi achumba while justice mayamda phangangadabani harakli amadi laikhidrabagi imung manungna nanghoriba awabda su saruk yaba phongdorakpa loinana awaba nanglaba imungda state laingana matik saba compensation piduna imung manungna awaba mating pangbigadabani harakli sero nasina makhatana high state government ki mari lenaba machinery singna thogdok asi lumna lobuga loina maral leiba sing logi hoba theduna nathokidana naba honabana miyamna penadriba horakpa ihau asina lakshan bangongani misi asigi justice athubada deliver tawduna miyamna leipak asigi loda thajaba thamnaraktriba si amuk hana thajaba hanjana ba honagadabani Manipur ge lurba tanja asida lebak thiba thogdok asiga mari lena miyamna sangsilakleba khongjang asida leader singna communion line da chatkidana naba amadi yeknaba singna khudong saba laukidana naba section ba mathau tai loinana social media platform singda thogdok asigi achumba well phangna naba honabagi mahutta emotion da chatuna communion line da punna honagadabani amasung yelongaidagi kundamiнараклaba aikoi masengi marakta wakal taminaduna state asigi apunbagi saktamda karakadaba wafamsing thamloidabani harakli